ꯎ ꯃꯁꯥꯗꯣ ꯑꯄꯤꯛꯄ ꯏꯆꯝ ꯆꯝꯕꯒ ꯅꯠꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯂꯋꯥꯏꯗꯒ ꯊꯣꯝꯂꯨꯕꯗꯤ ꯑꯅꯤꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯥꯟꯗꯨꯅ ꯑꯃꯝꯕꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ꯫ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯅꯤꯗꯣ, ꯃꯤꯍꯨꯜꯒꯗꯣ ꯌꯧꯏ꯫ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯟꯗꯣ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯟꯗꯣ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠꯄ ꯅꯠꯇꯦ꯫ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯎꯁꯥꯁꯦ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕꯅꯣ ꯈꯟꯕꯗ ꯆꯣꯡꯂꯣꯏꯗꯤ ꯋꯥꯈꯜꯒ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯔꯥꯞꯄꯗꯅ ꯌꯣꯡꯃꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯏ꯫ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯁꯨꯛꯂꯕ ꯃꯝꯂꯕ ꯎꯃꯪꯁꯤꯡꯁꯤꯗ ꯌꯣꯡꯃꯨ ꯌꯣꯡꯖꯥꯎ ꯈꯔꯁꯨ ꯂꯩ꯫ ꯌꯣꯡꯃꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯇꯥꯔꯒ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯑꯃꯨꯛ ꯆꯥꯎꯊꯣꯛꯏ꯫ ꯁꯤꯔꯝꯅꯤꯗ ꯇꯥꯗ, ꯍꯣꯏꯅꯦ, ꯀꯣꯛꯇꯒ ꯊꯥꯔꯝꯃꯨ, ꯁꯤꯗꯣꯏꯅꯤ ꯈꯨꯗꯛꯇ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯉꯁꯥꯏꯅ ꯍꯥꯏꯔꯤꯗꯨꯅꯤ, ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯃꯐꯝꯁꯦ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯅꯕ ꯇꯧꯁꯤ꯫ ꯂꯣꯡꯒꯤꯁꯦ ꯅꯥꯟꯊꯔꯛꯀꯗꯣꯔꯦ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯕꯗꯧꯅ, ꯄꯨꯛꯁꯦ ꯊꯤꯟꯕꯗꯧꯅ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯂꯣꯡꯒ꯭ꯔꯤꯗꯣ ꯐꯖꯅ ꯁꯦꯠꯂꯨ꯫ ꯏꯕꯣ, ꯐꯤ ꯊꯣꯛꯂꯒ ꯐꯖꯐꯝ ꯂꯩꯔꯣꯏꯀꯣ ꯅꯪ ꯑꯃ꯫ ꯇꯥꯗ, ꯈꯣꯡꯁꯦ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯤ, ꯑꯩꯗꯤ ꯀꯤꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯆꯥꯁꯤꯟꯈꯤꯕ ꯎ ꯃꯣꯔꯣꯛꯇꯨꯅ ꯑꯣꯏꯔꯤꯅꯤ꯫ ꯅꯊꯤꯕꯣꯡꯗꯤ ꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯅꯪ ꯑꯃ꯫ ꯇꯥꯗ, ꯑꯩ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩ ꯃꯔꯨꯝ ꯑꯃꯗ ꯑꯝꯇ ꯄꯥꯛꯊꯔꯨꯈꯤꯒꯦ꯫ ꯄꯣꯠꯂꯨꯝꯁꯦ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯅꯅꯥꯎ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯗꯨꯗꯤ ꯈꯔ ꯊꯨꯔꯣ, ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤꯀꯣ ꯅꯪꯒꯤꯁꯦ꯫ ꯐꯤꯕꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ꯫ ꯋꯥꯔꯧꯕꯤꯔꯣꯏ, ꯅꯅꯥꯎ ꯀꯨꯏꯖꯔꯛꯂꯣꯏ꯫ ꯇꯥꯗ, ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯊꯨꯅ ꯌꯥꯡꯅ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯍꯨꯠꯆꯤꯟꯈꯤ ꯀꯗꯦꯡ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯤꯔꯒ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯤ ꯃꯈꯜꯗꯨꯒꯤ ꯃꯅꯨꯡꯗ ꯀꯗꯦꯡꯁꯨ ꯆꯜꯂꯤ꯫ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗꯨꯅ ꯃꯤ ꯀꯩꯒꯤ ꯃꯃꯥꯏꯗ ꯐꯥꯎꯕ ꯀꯤꯃꯟꯗꯅ ꯈꯣꯡ ꯍꯥꯝꯖꯤꯜꯂꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡꯗꯨꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯀꯤꯕ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯄꯥꯛꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯛꯊꯔꯤꯉꯩ ꯃꯅꯥꯛ ꯏꯅꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯔꯅ ꯀꯞꯄꯒꯤ, ꯈꯔꯅ ꯅꯣꯛꯄ, ꯑꯅꯤꯃꯛ ꯏꯇꯤꯜꯂꯦ ꯃꯈꯣꯜꯁꯤꯡ ꯑꯗꯣ꯫ ꯎꯔꯤ ꯎꯄꯥꯜꯁꯤꯡ ꯑꯗꯣ ꯃꯁꯦꯡ ꯃꯔꯥꯡ, ꯃꯅꯥ ꯄꯨꯝꯕ ꯂꯦꯡ ꯂꯦꯡ ꯅꯣꯝꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯗꯣ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯗꯦꯡ? ꯀꯗꯦꯡ ꯍꯥꯏꯕ ꯊꯤꯖꯤꯠꯄ! ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯥꯎꯔꯦ ꯆꯣꯡꯂꯩꯅ꯫ ꯂꯣꯏꯗꯧꯔꯦ ꯇꯥꯗ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯀꯗꯦꯡꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯏ ꯆꯣꯡꯂꯩ꯫ ꯂꯩꯍꯧꯔꯒꯦꯗ ꯅꯪ ꯃꯐꯝꯁꯤꯗ? ꯀꯗꯦꯡꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ, ꯇꯥꯗꯁꯤꯃ ꯂꯣꯏꯗꯧꯔꯦ꯫ ꯂꯣꯏꯕ ꯅꯠꯇꯦꯅꯦ, ꯂꯣꯏꯁꯤꯜꯂꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯗꯝ ꯗꯝ ꯐꯨꯊꯔꯛꯀꯅꯤ꯫ ꯆꯩꯔꯝꯗ ꯊꯣꯡꯈꯣꯡ ꯁꯥꯏ, ꯏꯕꯣ ꯅꯪ ꯑꯃ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯡꯅꯔꯤꯉꯩ ꯄꯤꯛꯇꯛ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯎꯖꯥꯎ ꯎꯇꯣꯟ ꯑꯃꯗꯒꯤ ꯁꯤꯠ ꯁꯤꯠꯇꯨꯅ ꯃꯁꯥꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯣꯡꯂꯩꯒꯤ ꯃꯥꯡꯗ ꯀꯨꯝꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯉꯤ꯫ ꯆꯥꯗꯧꯈꯩ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯣꯡꯂꯩꯗ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ꯫ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯕ
नारक्ता पाक्थदुना लैबा कदेंगसु उरे ममित मगना मैंगालदा उजाउ उरेंदो वांग वांगे चाउग चाउरे अंगांगदुना नुक नुक्तुना तिला खुंबिना मबुक सिट चित्तुना चटपदौना याम हैना सिंगना नपलगा कुमकपदो ओंथोकनासु हैनासु कुमई अंगांग नुपा मचादो योंग मचादौना नप नपलदुना पोकपदा ngairiba angang nawa macha magu sit situna asumna naptuna kumdaklaga ujaw rendugi masa amada makhong ani do yanthaduna phamlaga leithokre adubu mamit ani dudi lauthokduna yengduna lei chonglei tamna chongleinu loiduba nangbo sigaijan siba tare ne nangbo asongba napi maraktagi loire tada हंतमुक्ति चोंथोरे कदेंगसु चेंथोरकपदा उरे मखोइना चटकदबा खुक्रबा खोंग लंबिदुगी मपादुदा हौरिबा उजाउ रेंदुदा निंगाइदना मखोंग यान्थदुना फमदुना लैरिबा अंगांग अदो उरे मदु उबदा कोकचाउबि काय कदेंगदि कदेंग मसादो निकपनासु लोरे नासोन पिकना दादा कमदौने सिदि खुंबीना सी नंगना थोनबा नत्रा मासु इंगंगंगना खुमले ए अइनदि कमाइना खोंग हामदुना लेथुकलगा मतंग चादना तादा अदुमाइना अइंगोंदा ताइननुबा नंगोंदा ताइनददि अइदि कनादा ताइनदुबा तादा चैगेसु होरेला कैनो पेना चैबिरो हौजिकिदि फिबम सिदगी अखोय इसासे कन्नबा कैदबो याबदो तौबिरो नरिल मतादुगा इबो सिदी अई इसागिनि अकीबना मांगदा लेपलगा लेरगाबु कनाना किरोइदुनो इमांगसिदा ममितनेना अंगौबा ngaता पांगलगा अखोयदा चादौखै मुन्ना येंगदुदा लैबसिदबो तानिंगदे वा याम nganगनो चहेले चोंगलेना साउनिंगबदगी तुमिल लेख्रे कीरबसुकिना कदे अंगांग फत्तब ओइरसु मसादो मुक्पा ngakchaw thekpa madi yaure karina tik leiduna taibang nakoina akhoi mapa lansilaklaga ainadi lemnadi thagadra lemnadi tor ngasi gi ahingsida mapa silanduna thawai hingnaba nakoina mafam sidagi nasa kanjar chatkibadi oithoktabani angangduna mabukningda khalle angangduna amukchu khalle khongthangse hek thangba haurakpaga mamangda lepliba nupasigi karang litlaga yaibi thawai lauge longnam chawba pukchel phattaba mahu puba taibangum angangdasu hingchai tambagi wakhal chele madi chapjungna nunglon yaida yekre karigumba taibang mi anisina magi mapa lana hek chatpa hauruklabadi songthaduna yaibi thawai lauge littadi litge karangda nokmi maya fawba haudri ihigatuna famlaga laikre mana khaliba wakhaldo hodrung hona oi masu khangi phatraba soidenjigi nunglon yaida khaliba phatraba wakhal makoyani yaibi thawai lauge haiduna soidana temsing narkani unama lengbagi makhon tabra haiduna manado thangkatuna makhongdo yanthaduna famlaga lai una lengbagi makhol ama fawba hek tarabadi madi phallaungna chongtharaklaga makhoi tamna chansilakadabado ingangan oi chongloina kadingna khongpham ama thangge tawbaga naikho nangbu ngaurabro asuk yamna tanja menja khangdabasibo kade khon khara kalap nganglibado khonglei du yenglaga tada aina kaidorage anido awai khum tawne kaido wahaibabu kaido nakhongdo handongna lengliba karigino kaidorage khong lengbasibo khong phawba lengba yade khang uthakta phamliba nabungosina mamit laukhokai
ꯌꯦꯡꯂꯛꯂꯤꯕꯁꯦ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯐꯥꯎꯕ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯃꯍꯥꯛꯅꯤ꯫ ꯍꯦꯛ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯧꯔꯕ ꯅꯨꯡꯁꯤꯠ ꯀꯨꯝꯌꯥꯡꯒꯅꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯒ ꯅꯀ꯭ꯔꯥꯡꯗꯣ ꯂꯤꯠꯇꯣꯏꯕ꯫ ꯀ꯭ꯔꯥꯡꯗꯣ ꯂꯤꯠꯈ꯭ꯔꯕꯗꯤ ꯅꯪ ꯁꯤꯔꯦ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯣꯏ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯋꯥꯇꯥ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯗ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ, ꯑꯩ ꯇꯥꯍꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯕꯗꯤ꯫ ꯇꯨꯃꯤꯟ ꯅꯪ ꯂꯦꯞꯂꯒ ꯂꯩꯕ ꯇꯥꯕ꯫ ꯃꯄꯥꯗꯨꯗꯒꯤ ꯈꯣꯡꯐꯝ ꯃꯆꯤ ꯂꯦꯡꯗꯅ ꯑꯩ ꯃꯔꯛꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯄ ꯌꯥꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯟꯈꯤꯒꯦ꯫ ꯇꯥꯗꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯈꯪꯉꯤ ꯃꯥꯁꯨ ꯃꯥꯡꯗ ꯎꯔꯤꯕ ꯁꯣꯏꯔꯦꯟꯁꯤꯒ ꯃꯥꯟꯅꯔꯨꯕ ꯁꯤꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛ ꯁꯤꯡꯅꯔꯨꯕꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯋꯥꯕ ꯂꯤꯁꯤꯡꯅ ꯃꯥꯌꯣꯛ ꯌꯥꯒꯗꯧꯔꯤꯕ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯂꯝꯕꯤꯗꯨꯅꯤ ꯊꯤꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯈꯜꯂ ꯈꯜꯂꯒ ꯀꯣꯏꯖꯣꯝꯃꯤ ꯂꯝꯕꯤ ꯎꯔꯛꯇꯦ꯫ ꯑꯉꯥꯡꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯅꯤ, ꯃꯥꯒꯤ ꯅꯤꯡꯖꯕ ꯂꯣꯏꯅ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤ, ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯗꯅ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯤꯉꯩ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯑꯇꯩ ꯈꯔꯁꯨ ꯎꯔꯤ ꯋꯥꯔꯤꯗ ꯌꯣꯡꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯀꯨꯝꯂꯛꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯉꯥꯡꯁꯤꯡꯗꯣ ꯁꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ, ꯎꯔꯤ ꯎꯄꯥꯜꯗꯨꯗ ꯇꯥꯡꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯔꯕꯗꯨꯗꯗꯤ ꯏꯄꯥꯏ ꯍꯧꯔꯦ ꯀꯗꯦꯡꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯔꯧꯁꯥ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯗꯥꯟꯕ ꯑꯣꯏ꯫ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯣꯏ ꯅꯤꯡꯉꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞꯁꯤꯗ꯫ ꯌꯥꯝꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯔꯥꯎ ꯊꯔꯥꯎꯕ, ꯅꯤꯡꯉꯥꯏ ꯀꯟꯕ, ꯃꯁꯣꯡ ꯐꯟꯕ ꯑꯉꯥꯡ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯈꯣꯜꯁꯤꯡꯗꯨꯅ ꯅꯤꯟꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯆꯔꯥꯝ ꯆꯗꯠꯅꯕ ꯁꯣꯏꯔꯦꯟ ꯅꯤꯡꯕ ꯊꯨꯡꯉꯛꯇꯕꯁꯤꯡꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯎꯃꯪꯁꯤꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯐꯝ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯩꯊꯔꯤ꯫ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒ ꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯦ꯫ ꯀꯗꯦꯡꯗꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ, ꯊꯋꯥꯏꯁꯤꯒ ꯍꯛꯆꯥꯡꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯩꯅ ꯄꯨꯟꯁꯤ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯈꯜꯂꯨꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯅ ꯀꯥꯏꯔꯕ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯦꯜꯂꯕꯁꯨ ꯍꯤꯡꯅꯕꯒꯤ ꯃꯃꯤ ꯑꯃꯇ ꯎꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯨꯕꯁꯦ ꯂꯝꯕꯤ ꯑꯃꯇ ꯎꯗꯦ꯫ ꯑꯉꯧꯕ ꯉꯥꯛꯇ ꯃꯃꯤꯠ ꯄꯥꯡꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯧꯅꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯤꯕꯝꯗꯤ ꯇꯞꯅ ꯇꯞꯅ ꯈꯨꯖꯤꯡ ꯌꯧꯈꯩ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯆꯣꯡꯂꯣꯏꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯁꯤꯡꯖꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯗꯨꯗꯒꯤ ꯀꯔꯝꯕ ꯃꯌꯥꯏ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯗꯦꯡꯗꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯈꯩꯕꯒꯨꯝ ꯃꯁꯥꯗꯨ ꯈꯩꯔꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯒ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕ, ꯀꯞꯄ, ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯣ ꯇꯞꯅ ꯇꯞꯅ
ꯂꯥꯞꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯆꯧꯕ ꯑꯍꯣꯡꯕꯗꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯀꯗꯦꯡꯅ "ꯇꯥꯗꯥ, ꯃꯈꯣꯏꯁꯤꯡꯁꯦ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯔꯕ ꯃꯥꯜꯂꯦ꯫ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯥꯒꯤ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥꯗꯣ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯣꯜꯂꯤ꯫ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨꯗꯒꯤ ꯈꯣꯡꯐꯩ ꯑꯃ ꯐꯥꯎꯕ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯌꯥꯏ ꯀꯟꯕ ꯂꯩꯋꯥꯁꯤꯒꯤ ꯃꯌꯥꯏꯁꯨ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯎꯔꯤ ꯎꯄꯥꯜ ꯊꯛꯇ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯂꯩꯋꯥꯗꯨꯅ ꯇꯥꯟꯕꯗꯧꯅ ꯇꯧꯏ꯫ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜꯅ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯞꯄꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯨꯅ ꯎꯁꯥ ꯋꯥꯁꯥꯁꯤꯡꯗꯣ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯂꯥꯎꯅ ꯇꯦꯛꯏ꯫ ꯎꯅꯥ ꯋꯥꯅ ꯑꯀꯪꯕꯁꯤꯡꯗꯨꯁꯨ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯥꯐꯨ ꯑꯃꯅ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯒꯤ ꯅꯣꯡꯂꯩ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯔꯨ ꯎꯡꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯁꯤꯜꯂꯛꯂꯤꯕ ꯎꯔꯨ ꯎꯔꯨ ꯎꯡꯕ ꯅꯨꯡꯁꯤꯠꯇꯨꯅ ꯎ ꯃꯔꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯨꯛꯄ ꯍꯧꯔꯛꯏ꯫ ꯎ ꯋꯥꯁꯤꯡꯗꯨꯅ ꯃꯔꯨ ꯐꯨꯛꯄ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯁꯥ ꯃꯁꯥ ꯀꯟꯅꯕ ꯅꯣꯡꯂꯩꯗꯨꯅ ꯁꯣꯛꯇꯕ ꯁꯝꯅꯗꯕ ꯎꯄꯥꯜꯁꯤꯡꯗꯨꯗ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯅꯣꯡꯂꯩ ꯑꯀꯟꯕꯗꯨꯒꯤ ꯁꯥꯎꯍꯨꯝꯗꯨꯅ ꯁꯨꯝ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯅꯣꯡꯂꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯁꯣꯏꯔꯦꯟꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯂꯩꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯎꯔꯨ ꯎꯔꯨ ꯎꯡꯗꯨꯅ꯫ ꯃꯗꯨꯒꯤ ꯁꯥꯐꯨ ꯃꯔꯛꯇ ꯂꯝ ꯍꯧꯗꯣꯡ 8 ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯨꯒꯤ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯉꯛꯄꯒꯤ ꯂꯩꯋꯥꯅꯤ ꯁꯣꯜꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯂꯝ ꯍꯧꯗꯣꯡꯁꯤꯡ ꯑꯗꯣ ꯍꯧꯗꯣꯡꯅꯤ ꯍꯥꯏꯖꯕꯇꯅꯤ ꯑꯣꯛꯂꯦꯜ ꯂꯥꯕ ꯈꯥꯕꯣꯝꯕꯗꯧꯅ ꯆꯥꯎꯏ꯫ ꯍꯧꯗꯣꯡ 8ꯇꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ꯫ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯏꯄꯥꯏ ꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯣ ꯍꯧꯗꯣꯡꯒꯤ ꯇꯟꯊꯥꯗꯨꯅ ꯀꯥꯏꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯉꯝꯗꯕ ꯑꯅꯤꯗꯣ ꯂꯦꯡꯕ ꯉꯝꯂꯦ꯫ ꯍꯧꯗꯣꯡ 8ꯁꯤꯅ ꯉꯥꯛꯂꯧ ꯋꯥꯏ꯫ ꯃꯐꯝ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯟꯊꯣꯛꯄ ꯉꯝꯂꯦ꯫ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯀꯗꯦꯡ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯇꯥꯗꯥ, ꯍꯤꯡꯗꯤ ꯍꯤꯡꯂꯦ ꯑꯩꯈꯣꯏ꯫ ꯍꯤꯡꯗ꯭ꯔꯗꯤ ꯍꯤꯡꯅꯕꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ꯫ ꯑꯩꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯈꯤꯅꯨ꯫ ꯀꯩꯒꯤ? ꯃꯊꯪꯗꯅ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯗꯨꯅ ꯆꯤꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯕ ꯅꯠꯇꯦ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯔꯥꯎꯔꯨꯔꯒ ꯊꯋꯥꯏ ꯍꯤꯡꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗ꯭ꯔꯣ? ꯇꯥꯗꯥ, ꯃꯊꯪꯁꯤꯅ ꯀꯔꯤ? ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ." ꯑꯁ! ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯄ ꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯣ ꯌꯧꯅꯕ ꯁꯣꯏꯔꯦꯟꯁꯤꯡꯗꯨꯗꯤ ꯅꯣꯡꯂꯩꯗꯨꯅ ꯌꯣꯠꯈ꯭ꯔꯦ꯫ ꯂꯝ ꯍꯧꯗꯣꯡ 8ꯇꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯝꯖꯤꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯩꯅ ꯁꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯗꯨꯅ꯫ ꯋꯥꯔꯤꯁꯤꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫